India Pumbadangasi National Press Day Thauram Pangthokpagum Manipur da Su Thauramasi Directorate of Information and Public Relations na Sinduna Imphal ge Nitai Pachu Thek Laiba Directorate Asigi Conference Holder Pangthokre Chahi Asigi Oina Changing Nature of Press Haiba Theme da Thauramadu Pangthokhi Thauramadu da Sarukya Kiba IPR ge Commissioner M Joina Press Council of India Linkhat Kiba Numitta Laibag Asigi Oina National Press Day Asi Pangthokpane Numit Asi I Pau gi Lamda Thabak Tauriba Media Fraternity Singi Oinadi Yamna Maruoiba Numit Amane Numit Asida Press ki Maning Makha Tamba Ethics Samadi Kunaya Sida Press ki Maruoiba Sing Nauhona na Kangminabagi Kudong Java Piri Haina Fongdoke Loina Technology Chakot Lakpagi Matungina Sensitive Oiba Issue Singbu Pao in a Fongbo Matamda Jackson Ba Amasong Verify Tauraba Michang Mikai Naidaba Moongda Pau Fongbinaba Apel Tauke Tauramaduda DIPR na Piba Chahi Asigi State Journalist Award so Journalist Nipanda Kutsinake State Journalist Award Fangkraba Singh Adude Sanalaibak Pau Chegi Reporter Moirang Tem Khagemba Laishram Kamaljit Maibum Kennedy Khagembam Rabi Kumar Robinson Wahengbam Sangai Express Pauchegi reporter Sapam Aruna Poknafam Pauchegi senior reporter Thongam Premchana Masung Sanalaibak Pauchegi Chief Editor Ningombam Hemanta Kumar ne Thauramadu Manipur Hill Journalists Union ki President Peter Adani da su special recognition manapi duna ikai khumnakhi Thauramadu loirabatungda Changing Nature of Press haiba hiramda workshop amasu pangthokhe Imphal Review of Arts and Politics ki editor Pradifan Jobam na moderator oiduna pangthokhiba workshop aduda Assam Tribune ki correspondent Sobhabati Samom amasung senior journalist Salam Rajesu na resource person oina wangangkhe Sarkar sida ekoi wai phungok pangam rasu ibana sarkar sida karimba sigaidi soire sigaidi lale sigaidi tahonni haibagi adungba influential ya oiba adungba tullamo oibadina ekoi ya thengba phongna bonagada koi journalisting ko reporters mayam punamagna togo matengama ekoi leba ko ne pambiu adu matakta democracy de fight for pillar da pillar mo adugis matakta IPR department university backbone hoisi koi staff khattanati staff singasina ekoi thabak sujawe wani press na ekoi department sigi backbone department sigi magi achievement mayam si put na ko press ki aso thudang le